mayam puna makpo taram nokchiri impactive na handaki sajibugi nong mapan ba Cheiraoba ga marilena akan na sindokchari ba thoramasibu mijing tabiri ba mayam puna makpo ahan ba maktada taram nokchiri thoramasigi manung channa lamdamasigi tongan tongan famsing da chatuna Kanglay Chasinga, Pugmen Pawin at Jabagi, Taramaduni, Aquina Hojik Ihan Hana, Legitive Mafamasi, Quigi, Palace Compound, the Labiri Bakwigi, MSF, DS Astani, Nasi Cheiraoba Marilena, Matam Amagi Firm, Chinglens and Haina Mington ba at the Gumba Manipurgi, Aquigi, Puariga Yamna Sagona ba, the Gumba Filmase, Nahona Namo, Kaptok Pagi at the Gumba celebration, Tauri, but the Mafam the Renequing as Legerivase, Mafamasida, Equigi, Film Masibu, Yingbalak Premia, the film cast and crews me and Siga, Tingnajaduna, where you Tyson Abagi, because of the Logiki. Koina koina sum chatuna koigi tongan ba misaksing una sabda koigi lamdam masigi yamna fawarba koigi folk singer ma kaksa koi thengna jay mahag ase miyam da saktak chege lunch na tokchom lunch na hanro maka taram nokchiri Thagachari masung impactive gi mai kai dagi so very happy sajibu nong pan ba Cheiraoba haise I know so happy sajibu nong pan ba Cheiraoba yam sun ngai lunch na do sigi koigi matam kuile bagi tung da hai tare ko koigi 35mm format ta koigi chinglen sana gi keno se kapak pa hai ba tare yengu ba su male kai fawi sa do experience hana hai asuki matik nungai ba phawe maram di karino har kanda khoigi Manipuri Vintage Film Revival Committee na lokhala iba khongthang se asuki matik yamna chauthok su sak thok chani ngai ni aduga yam su thagat pham thoe kaino har kanda handak ka tharaga koina ahum lak subane hai mamang dana madhavi ka khre ani subadana thambal nu yai bong thambal nu ahum subasdana khoi ngasi gi chinglen sana haiba bina films ki banner makha da puthoki ba 1997 da adugum laba yamna liraba ai pokpa chahi su oidoi ni kwa Dona sahi kungani pan mapung chap chana phar film am khak nauhongna na muka uba phangwasida asuki matik nungai ba poi amasung loina na huji ai yengor tholai ne ba pungning da yam nungsi ba ma poe ba haidi sana konungi laiba phibam adagidi mapur roiba laigi draga khogi samas asida yingbiri ba mityeng sing asina chingba kaya yamna mayek sengna adagi matamdu da ganing thau palingai gi matamdu da taugi ba pumna makse film asida chinglen sana hai film asida uba phange ba ko ana pra mix feeling ore hadi matamdu da lei ba mayam du so koina uba phangjare adagi nungai tabam su phawi ko ining thau du gi magi laibak to hai tare si hai jage hoi ado ngasi se di not only that film khatang sigi wana tabi da hai tare koi gi historical narratives amakak so koina so as a historian na moina as a layman na moina matam dugi history da kai thoki ge haiba su yamna chauba wahang amakak so hangba du ma film makak so oibra na khali ko adu lunch na ina makhata na hangjaning musing ngasi sajibu gi nong pan ba Cheiraoba su oi ko adu yum da su Cheiraoba doine da gi chinglens na su yengo chelak ka doine ka wa indi manage toge ai isana nga thongjaraga saraga lai ai gi naw nupi amakak sonia ga kwa ibani se aina nga do thongdo e aduga dum ke na dum ai dum thonga isan charaga lai ne do lai gi su soina tawda ya de kum ma hawbagi kwa adu taraga so loina na haidi sumaina Manipuri Vintage Film Revival Committee na kata khusam na tawse heta pak heta tawba thau kano tai ko am tang na thokpani na ne sisu yeng hauraga di kaina sigi opportunity se aina miss ta honing da bodo adu dogi dum chelai ne dum chak su phajana hauna za thori khutmang na thongaga yamna zo ngai ta job lunch na do aroi bu da khoi gi Manipur gi miyam su da have tare sajibu nong ma pan ba Cheiraoba sun lak pasida kari message ti pivining kai ai fo mangol di pivining have you akhoi gi irei cha pum na mak aphaba wakhan khanduna aphaba chinjak saraga puning laksing henna leiba irei cha amam oimina si loina na tang du laita draba phibam asida mayam na so hojiti social media gi kano matam je ke hani viral cha pasam thuidana ko adna sigi mayam na so support to bigano haidi share tawba khotpa se yam tawbiganu aduga ko yam gyan ta na hojik situations yam na lurabani na yam ingna tapna decision loraga masina phai masina fatti have the ma'am punam tang tin yo thara khanthamina si duga henna nungai ba irei pak ama kanglai pak ama oirakani haibadugi asa do chena thajajari yam su nungai je impactivity mai kai dagi su Cheiraoba gi have tare from mangol se amukhana su kachari lunch thank you so much
ꯌꯥꯝꯅ ꯇꯥꯡꯅ ꯐꯪꯕ ꯇꯥꯟꯖꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯩꯒ ꯂꯦꯞꯃꯤꯟꯅꯖꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯍꯥꯔꯥꯖ ꯕꯣꯙꯆꯟꯗ꯭ꯔꯒꯤ ꯏꯇꯣꯟ ꯇꯣꯟꯕ ꯔꯥꯅꯤ ꯃꯍꯥꯔꯥꯅꯤ ꯈꯤꯗꯤꯔ ꯊꯥꯡꯃꯩꯕꯟ ꯔꯥꯅꯤ ꯍꯥꯏꯅꯁꯨ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝꯅ ꯈꯪꯅꯕꯤꯕ ꯑꯗꯨꯒꯨꯝꯕ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅꯤ ꯃꯍꯥꯔꯥꯅꯤ ꯑꯁꯤꯒ ꯎꯅꯖꯗꯨꯅ ꯑꯩꯈꯣꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯖꯒꯦ ꯑꯩꯒꯥꯕꯣꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯉꯁꯤꯒꯤ ꯐꯤꯜꯝꯁꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯁꯤ ꯌꯦꯡꯕꯤꯕ ꯃꯇꯝꯗ ꯀꯔꯤ ꯀꯔꯤ ꯐꯥꯎꯏ ꯏꯁꯥꯗ ꯍꯥꯏꯕꯗꯤ ꯏꯁꯦꯡ ꯁꯦꯡꯅ ꯎꯍꯧꯕꯅꯤꯅ ꯍꯥꯏꯇꯥꯔꯦꯀꯣ ꯀꯔꯤ ꯀꯔꯤ ꯐꯥꯎꯏ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯀꯞꯅꯤꯡꯕ ꯅꯨꯡꯉꯥꯏꯇꯕ ꯍꯧꯈꯤꯕ ꯈꯔ ꯃꯥꯟꯕ ꯌꯥꯎꯔꯛꯄ ꯑꯗꯨꯃꯛ ꯖꯒꯣꯏꯒꯤ ꯍꯥꯏꯕꯗꯤ ꯅꯠꯇꯕ ꯌꯥꯝ ꯐꯖꯩ ꯑꯗꯣ ꯑꯩꯒꯥꯕꯣꯛ ꯑꯩꯈꯣꯏꯒꯤ ꯆꯩꯔꯥꯎꯕꯒ ꯃꯔꯤ ꯂꯩꯅꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯏꯝꯄꯦꯛ ꯇꯤꯚꯤꯅꯁꯨ ꯀꯣꯏꯅ ꯆꯠꯇꯅ ꯃꯌꯥꯝꯗꯒꯤ ꯌꯥꯏꯐ ꯃꯪꯒꯣꯜ ꯅꯤꯖꯕꯅꯤꯀꯣ ꯂꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝꯁꯤꯗ ꯁꯖꯤꯕꯨ ꯅꯣꯡꯃ ꯄꯥꯟꯕ ꯆꯩꯔꯥꯎꯕꯅ ꯂꯥꯛꯄꯁꯤꯗ ꯀꯔꯤ ꯀꯔꯤ ꯄꯥꯎꯖꯦꯜꯗꯤ ꯄꯤꯕꯤꯅꯤꯡ ꯏꯪꯅ ꯇꯞꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯂꯥꯜ ꯑꯁꯦ ꯑꯁꯤꯗ ꯂꯣꯏꯈꯤꯕ ꯃꯌꯥꯝ ꯁꯥꯟꯇꯤꯗ ꯏꯪꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯒꯥꯕꯣꯛ ꯊꯥꯒꯠꯆꯔꯤ ꯑꯩꯒꯥꯕꯣꯛ ꯑꯩꯈꯣꯏꯅ ꯁꯨꯝ ꯀꯣꯏꯅ ꯆꯠꯆꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯐꯤꯜꯝꯒꯤ ꯌꯥꯝꯅ ꯑꯇꯥꯡꯕ ꯃꯅꯤ ꯑꯅꯤꯈꯛ ꯉꯁꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯩ ꯍꯥꯏꯕ ꯇꯥꯔꯦ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯆꯤꯡꯂꯦꯟ ꯁꯅꯥꯅ ꯑꯩꯈꯣꯏꯒꯤ 35mm ꯐꯣꯔꯃꯦꯠꯇ ꯑꯩꯈꯣꯏꯅ ꯀꯥꯞꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯅꯤꯌꯔ ꯑꯥꯔꯇꯤꯁ ꯃꯌꯥꯝꯁꯤꯅ ꯃꯃꯥꯡꯗ ꯉꯥꯟꯊꯣꯏꯕꯤꯗꯅ ꯑꯩꯈꯣꯏꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯈ꯭ꯔꯦ ꯃꯈꯣꯏꯒꯤ ꯔꯤꯌꯦꯛꯁꯟꯁ ꯑꯝꯇꯪ ꯈꯪꯖꯒꯦ ꯃꯃꯥ ꯑꯍꯥꯟꯕꯗ ꯃꯤꯡꯒ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯃꯤꯡꯅ ꯑꯉꯃꯣꯝꯕꯤ ꯁꯥꯟꯇꯤ ꯗꯦꯕꯤ ꯃꯥꯒꯤ ꯃꯤꯡꯁꯦ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤꯅ ꯑꯉꯣꯝ ꯐꯤꯔꯣꯁ ꯋꯥꯡꯈꯩ ꯊꯥꯡꯒꯝ ꯂꯩꯀꯥꯏ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯐꯤꯜꯝꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯅꯤꯃꯛꯁꯦ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯝꯅ ꯑꯇꯥꯡꯕ ꯂꯟ ꯑꯃꯈꯛꯅꯤ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯑꯩꯅ ꯑꯃꯨꯛ ꯈꯪꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯀꯨꯏꯅ ꯆꯍꯤ 19ꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏꯒꯤ ꯆꯤꯡꯂꯦꯟ ꯁꯅꯥꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁꯥꯐꯣꯡꯂꯛꯄꯁꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯃꯨꯛꯀ ꯍꯟꯅ ꯁꯤꯁꯦ ꯀꯔꯤ ꯐꯥꯎꯕꯤꯒꯦ ꯕꯕꯥꯗꯒꯤ ꯍꯥꯟꯅ ꯍꯧꯖꯒꯦ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏ ꯍꯥꯏꯕꯗꯤ ꯃꯁꯤ 95 96 ꯑꯗꯥꯏꯗ ꯅꯝꯕ ꯑꯣꯏꯔꯝꯒꯅꯦꯕ ꯑꯗꯣ 97ꯗ ꯔꯤꯂꯤꯁ ꯇꯧꯈꯤꯕ ꯑꯗ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩ ꯐꯤꯂꯝꯁꯤ ꯌꯦꯡꯕ ꯐꯪꯍꯧꯗꯦꯕ ꯑꯗꯨꯒ ꯗꯕꯤꯡꯁꯨ ꯑꯩꯒꯤ ꯏꯁꯥꯒꯤ ꯅꯠꯇꯕꯁꯨ ꯌꯥꯎꯕꯅꯦ ꯃꯔꯝꯁꯦ ꯑꯩꯁꯤ ꯃꯇꯝꯗꯨꯗ ꯊꯤꯌꯦꯇꯔꯒꯤ ꯀꯔꯤꯒꯤ ꯑꯩꯅ ꯌꯨꯀꯦ ꯑꯩꯈꯣꯏ ꯃꯦꯛꯕꯦꯠꯀꯤ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯣꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯒ ꯑꯩ ꯐꯖꯅ ꯅꯪꯈꯤꯗꯦꯕ ꯑꯗꯨꯒ ꯁꯤꯒꯤ ꯐꯤꯂꯝꯁꯤꯗ ꯑꯩꯅ ꯂꯧꯕ ꯔꯣꯜ ꯍꯥꯏꯔꯒꯅ ꯆꯤꯡꯂꯦꯟ ꯁꯅꯥꯒꯤ ꯅꯤꯡꯊꯧꯁꯤꯒꯤ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯀꯥꯎꯟꯁꯤꯜꯒꯤ ꯊꯥꯡ ꯇꯥ ꯂꯣꯏꯁꯪꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯍꯦꯠ ꯑꯃ ꯑꯣꯏꯅ ꯑꯩꯒ ꯎꯕ ꯑꯗꯨꯈꯛꯀꯤ ꯋꯥꯅꯤ ꯑꯗꯨꯒ ꯑꯇꯩ ꯍꯪꯅꯤꯡꯕ ꯀꯔꯤ ꯑꯗꯣ ꯀꯔꯤ ꯑꯃꯨꯛ ꯍꯟꯅ ꯅꯧꯅ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯍꯣꯡꯉꯛꯄꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯒ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯚꯤꯟꯇꯦꯖ ꯐꯤꯂꯝ ꯔꯤꯚꯥꯏꯚꯦꯜ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯀꯦꯞꯇꯦꯟ ꯑꯩꯈꯣꯏꯒꯤ ꯃꯥꯏꯕꯝ ꯀꯦꯞꯇꯦꯟ ꯑꯣꯏꯅ ꯇꯧꯕꯤꯔꯤꯁꯦ ꯃꯁꯤ ꯑꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯒꯠꯆꯅꯤꯡꯉꯦ ꯃꯔꯝꯗꯤ ꯑꯔꯤꯕ ꯃꯇꯝ ꯑꯗꯨꯒꯤ ꯉꯁꯤꯗꯒꯤ ꯆꯍꯤ 19ꯒꯤ ꯃꯃꯥꯡꯗ ꯂꯩꯈꯤꯕ ꯄꯣꯠ ꯑꯃ ꯍꯧꯖꯤꯛ ꯅꯧꯍꯧꯅ ꯑꯃꯨꯛ ꯎꯕ ꯐꯪꯕꯒꯤꯗꯃꯛꯇ ꯐꯪꯍꯜꯂꯤꯁꯦ ꯉꯁꯥꯏꯒꯤ ꯇꯤꯝꯁꯤꯅꯅꯦꯕ ꯁꯤꯒꯤ ꯇꯤꯝꯁꯤꯅ ꯁꯨꯃꯥꯏꯅ ꯃꯈꯜ ꯃꯊꯦꯜꯒꯤ ꯐꯤꯂꯝ ꯑꯔꯤꯕ ꯃꯌꯥꯝ ꯑꯃ ꯄꯨꯈꯠꯄꯤꯔꯒ ꯑꯅꯧꯕ ꯃꯤꯔꯣꯟꯗ ꯎꯕ ꯐꯪꯍꯟꯕꯤꯕꯁꯦ ꯃꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩ ꯊꯥꯒꯠꯆꯅꯤꯡꯉꯤ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯖꯩ ꯃꯃꯥꯒꯤꯁꯨ ꯔꯤꯌꯦꯛꯁꯟ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯐꯥꯎꯕꯤꯕ ꯏꯁꯥꯗ ꯉꯁꯤꯗꯒꯤꯅ ꯆꯍꯤ 19 ꯑꯩꯈꯣꯏꯅ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗꯅꯦ ꯅꯝꯈ꯭ꯔꯤꯁꯦ ꯑꯗꯨꯒ ꯂꯨꯍꯣꯡꯉꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯃꯥꯏ ꯅꯝꯕ ꯂꯣꯏꯁꯜꯂꯦ ꯑꯗꯣ ꯑꯁ ꯅꯨꯡꯁꯤꯌꯦ ꯃꯇꯝꯗꯨꯒꯤ ꯀꯩꯅꯣ ꯇꯧꯕ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯗꯤꯁꯤꯄ꯭ꯂꯤꯟꯒꯤ ꯈꯦꯠꯅꯕ ꯑꯃꯁꯨ ꯎꯕ ꯐꯪꯉꯦꯕ ꯗꯥꯏꯔꯦꯛꯇꯔ ꯑꯃꯒꯤ ꯃꯈꯥꯗ ꯂꯣꯏ ꯂꯩꯕꯗꯧꯅ ꯇꯧꯕꯁꯨ ꯎꯏ ꯐꯤꯂꯝꯒꯤ ꯃꯆꯠ ꯑꯃ ꯏꯈꯦꯠ ꯈꯦꯠꯅꯕꯗꯧꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯌꯥꯝ ꯂꯥꯞꯄꯗꯤ ꯅꯠꯇ꯭ꯔꯤꯀꯣ ꯆꯍꯤ 30 ꯐꯥꯗ꯭ꯔꯤꯕꯅꯦ ꯑꯗꯣ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯀꯣꯅꯨꯡꯁꯦ ꯑꯩꯈꯣꯏꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯅꯉꯥꯏꯇ ꯎꯔꯤꯕꯅꯤ ꯑꯗꯣ ꯁꯤ ꯃꯅꯨꯡꯁꯦ ꯑꯩꯈꯣꯏ ꯑꯃꯨꯛꯇ ꯎꯖꯕ ꯐꯪꯖꯗꯦ ꯑꯗꯣ ꯐꯤꯂꯝꯁꯤꯒꯤ ꯃꯇꯦꯡꯅ ꯉꯁꯤꯗꯤ ꯑꯩꯅ ꯑꯁꯤꯕꯨ ꯑꯁꯦꯡꯕꯔꯅꯦꯅ ꯍꯪꯉꯦ ꯅꯣꯏ ꯄꯥꯕꯨꯡꯅ ꯃꯥꯅꯦ ꯃꯅꯨꯡꯒꯤꯗꯨꯅꯦꯅ ꯍꯥꯏ ꯑꯁ ꯑꯩ ꯅꯨꯡꯁꯤꯌꯦ ꯃꯇꯝꯗꯨꯗ ꯁꯝꯈꯥ ꯒ꯭ꯌꯥꯟꯖꯟꯅ ꯁꯤꯡꯍꯥꯁꯟꯗꯒ ꯄꯥꯏꯔꯒ ꯀꯩꯅꯣ ꯇꯧꯕꯗꯣ ꯑꯩ ꯑꯁꯦꯡꯕꯒꯤ ꯄꯥꯏꯕ ꯌꯥꯕ꯭ꯔꯥ ꯄꯥꯏ ꯃꯇꯝꯗꯨꯒꯤꯅꯤ ꯑꯗꯣ ꯃꯇꯝꯅ ꯑꯣꯜꯂꯛꯄꯗ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕ ꯅꯤꯡꯊꯧ ꯑꯣꯏꯗꯅ ꯂꯩꯕꯒꯤ ꯃꯇꯝꯁꯦ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯄꯗꯧꯅ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯃꯇꯝ ꯑꯃꯗ ꯈꯤꯇꯪꯕꯨꯗꯤ ꯑꯩꯈꯣꯏꯅ ꯉꯝꯈꯤꯗꯕ ꯑꯃꯅ ꯃꯇꯝ ꯑꯃꯗ ꯍꯧꯖꯤꯛꯀꯤ ꯆꯤꯡꯂꯦꯟ ꯁꯅꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤꯗꯣ ꯑꯗꯨꯒꯤꯗꯤ ꯑꯩꯈꯣꯏ ꯁꯣꯝꯒꯤ ꯃꯅꯤꯄꯨꯔꯒꯤ ꯀꯟꯗꯤꯁꯟꯅ ꯍꯥꯏꯒꯗ꯭ꯔꯥ ꯈꯤꯇꯪꯗꯤ ꯋꯥꯠꯂꯦ ꯊꯥꯏꯅꯒꯤ ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯝ ꯅꯤꯡꯁꯤꯡꯉꯛꯄꯗꯨꯗꯤ ꯈꯤꯇꯪ ꯋꯥꯠꯂꯒꯁꯨ ꯅꯨꯡꯁꯤ ꯑꯗꯨꯝ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯁꯤꯕ
ꯃꯇꯝꯗꯨꯒꯤ ꯑꯗꯨꯝ ꯎꯠꯄ ꯉꯝꯃꯤ ꯂꯣꯏꯅ ꯌꯦꯡꯕꯗ ꯑꯗꯨꯝ ꯅꯨꯡꯁꯤꯕ ꯑꯃ ꯐꯥꯎꯋꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯑꯩꯅ ꯕꯕꯥꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯕꯕꯥ ꯑꯩꯈꯣꯏꯅ ꯂꯥꯛꯆꯕꯁꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯏꯝꯄꯦꯛꯇꯤꯚ ꯑꯀꯟꯗꯅ ꯁꯖꯤꯕꯨ ꯅꯣꯡꯃ ꯄꯥꯟꯕ ꯆꯩꯔꯥꯎꯕꯁꯤꯅ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯗꯒꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯅꯤꯖꯕ ꯑꯗꯨꯒꯨꯝꯕ ꯊꯧꯔꯝ ꯑꯃꯈꯛꯅꯤ ꯑꯗꯣ ꯃꯃꯥꯁꯨ ꯕꯕꯥꯒꯤ ꯃꯍꯨꯠ ꯁꯤꯟꯕꯤꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯩꯔꯥꯎꯕꯒꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯑꯝꯇꯪ ꯄꯤꯕꯤꯔꯝꯃꯨ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯣꯏꯅꯗꯤ ꯁꯖꯤꯕꯨ ꯅꯣꯡꯃ ꯄꯥꯟꯕ ꯆꯩꯔꯥꯎꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯌꯥꯝꯅ ꯇꯉꯥꯏꯐꯗꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟꯒꯤ ꯊꯕꯛ ꯑꯃꯅꯤ ꯑꯗꯣ ꯃꯁꯤꯒ ꯏꯔꯣꯏꯅꯅ ꯏꯝꯄꯦꯛ ꯇꯤꯚꯤꯅ ꯂꯥꯛꯄꯤꯗꯨꯅ ꯁꯤꯒꯨꯝꯕ ꯑꯥꯔꯠꯀꯤ ꯐꯤꯂꯝꯒꯤ ꯂꯝꯕꯤꯗ ꯈꯣꯡꯗꯥꯖꯔꯛꯏꯕ ꯃꯌꯥꯝ ꯑꯃ ꯑꯗꯨꯒ ꯇꯨꯡꯗ ꯍꯧꯔꯛꯀꯗꯕ ꯃꯌꯥꯝ ꯑꯃ ꯃꯃꯥꯡꯗ ꯂꯩꯕꯤꯔꯝꯕ ꯃꯌꯥꯝ ꯑꯃꯕꯨ ꯁꯛꯈꯪ ꯃꯥꯏꯈꯪꯅꯍꯟꯕꯒꯤ ꯎꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕꯤꯕꯁꯦ ꯃꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯩ ꯏꯝꯄꯦꯛ ꯇꯤꯚꯤꯕꯨ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯊꯥꯒꯠꯆꯔꯤ ꯃꯃꯥ ꯊꯥꯒꯠꯆꯔꯤ ꯃꯊꯪ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯥꯝꯅ ꯁꯛꯅꯥꯏꯔꯕ ꯑꯥꯔꯇꯤꯁ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯑꯣꯜ ꯔꯥꯎꯟ ꯑꯥꯔꯇꯤꯁ ꯑꯃꯈꯛꯀꯅꯦ ꯑꯩꯅ ꯎꯖꯒꯗꯧꯔꯤꯕꯁꯦ ꯃꯤꯌꯥꯝꯗ ꯁꯛ ꯇꯥꯛꯆꯒꯦ ꯑꯩꯒꯤ ꯒꯦꯁ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯒ꯭ꯌꯥꯅꯟ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯗ ꯒ꯭ꯌꯥꯅꯟ ꯅꯨꯡꯉꯥꯏꯕꯤꯔꯤꯕ ꯀꯃꯥꯏꯅ ꯇꯧꯏ ꯅꯨꯡꯉꯥꯏꯔꯤ ꯑꯗꯨꯝ ꯑꯗꯣ ꯉꯁꯤꯁꯦ ꯆꯩꯔꯥꯎꯕꯤꯕ꯭ꯔꯥ ꯗ ꯒ꯭ꯌꯥꯅꯟ ꯀꯃꯥꯏꯅ ꯇꯧꯏ ꯉꯁꯤꯁꯦ ꯆꯩꯔꯥꯎꯋꯦ ꯍꯣꯏ ꯑꯗꯣ ꯉꯥꯅꯗꯤ ꯂꯧꯕꯤꯕ꯭ꯔꯥ ꯑꯗꯩ ꯃꯦꯔꯥꯃꯦꯁ ꯇꯧꯕꯤꯕ꯭ꯔꯥ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯁꯦ ꯑꯦꯕ꯭ꯔꯤ ꯏꯌꯔ ꯈꯨꯗꯤꯡꯁꯦ ꯑꯗꯨꯝ ꯅꯍꯥꯟꯋꯥꯏ ꯐꯦꯃꯤꯂꯤꯗ ꯑꯗꯨꯝ ꯉꯥꯗꯤ ꯆꯥꯔꯛꯇ꯭ꯔꯦ ꯉꯥꯗ ꯃꯦꯔꯥꯃꯦꯁ ꯑꯣꯏꯅ ꯃꯦꯔꯥꯃꯦꯁ ꯑꯣꯏꯅ ꯑꯗꯨꯝ ꯆꯥꯔꯛ ꯑꯗꯣ ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯆꯤꯡꯂꯦꯟ ꯁꯅꯥꯒꯤ ꯁꯦꯀꯦꯟ ꯁꯣꯅꯦ ꯗ ꯒ꯭ꯌꯥꯅꯟꯅ ꯌꯦꯡꯕ ꯂꯥꯛꯄꯤꯔꯤꯁꯦꯀꯣ ꯑꯗꯣ ꯍꯥꯏꯕꯗꯤ ꯁꯤꯒꯤ ꯐꯤꯜꯝꯁꯦ ꯑꯩꯈꯣꯏꯒꯤ 28 yearsꯀꯤ ꯃꯇꯨꯡꯗꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟda ꯑꯃꯨꯛ ꯍꯟꯅ ꯔꯤቫꯏቭ ꯇꯧꯔꯛꯄ ꯑꯗꯨꯒꯨꯝꯕ ꯐꯤꯜꯝ ꯑꯃꯈꯛ ꯑꯣꯏꯕꯅꯤ ꯑꯗꯣ ꯀꯔꯤ ꯐꯥꯎꯏ ꯗ ꯒ꯭ꯌꯥꯅꯟ ꯑꯦꯁ ꯑꯦꯟ ꯑꯥꯔꯇꯤꯁ ꯑꯦꯁ ꯑ ꯐꯤꯜꯝ ꯂꯚꯔ ꯑꯦꯁ ꯑ ꯐꯤꯜꯝ ꯃꯦꯀꯔ ꯑꯦꯁ ꯑ ꯗꯤꯔꯦꯛꯇꯔ ꯑꯃ ꯑꯣꯏꯅ ꯀꯔꯤ ꯐꯥꯎꯕꯤ ꯉꯁꯤꯁꯦ ꯀꯩ ꯍꯥꯏꯅꯤ ꯑꯅꯧꯕ ꯆꯍꯤ ꯍꯧꯕ ꯅꯨꯃꯤꯠꯁꯤꯗ ꯅꯍꯥꯟꯈꯩ ꯑꯩꯈꯣꯏꯁꯦ ꯃꯝꯕꯗꯧꯅ ꯇꯧꯔ ꯂꯩꯔꯝꯕꯗꯣ ꯑꯦꯁ ꯑ ꯀꯩꯅꯣ ꯐꯤꯂꯝ ꯃꯦꯀꯔ ꯑꯃ ꯑꯣꯏꯅ ꯑꯦꯁ ꯑ ꯐꯤꯂꯝ ꯂꯚꯔ ꯑꯃ ꯑꯣꯏꯅꯀꯣ ꯍꯥꯏꯗꯤ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯃꯇꯝꯗ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯉꯁꯤ ꯃꯦꯟ ꯀꯥꯁ ꯁ꯭ꯇꯥꯔ ꯑꯣꯏꯔꯤꯕ ꯃꯦꯗꯥꯝ ꯀꯣꯅꯤꯀꯥ ꯀꯣ ꯑꯩꯈꯣꯏꯅ ꯐꯦꯁꯟꯒꯤ ꯀꯩꯅꯣ ꯆꯪꯉꯛꯄꯗ ꯃꯃꯤꯡ ꯇꯥꯔꯒ ꯑꯗꯨꯝ ꯃꯦꯝꯁꯦ ꯌꯥꯝꯅ ꯔꯦꯁꯄꯦꯛ ꯇꯧꯕꯗꯤ ꯑꯣꯏ ꯑꯗꯨꯒ ꯑꯗꯨꯝ ꯑꯦꯛꯁꯄꯦꯛ ꯁꯨꯡꯇꯧ ꯇꯧꯔꯨꯗꯕ ꯑꯗꯨꯒ ꯐꯤꯂꯝꯁꯤꯗ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯇꯝꯗꯨꯗꯗꯤ ꯑꯩꯈꯣꯏ ꯐꯤꯂꯝ ꯏꯟꯗꯁꯇ꯭ꯔꯤ ꯆꯪꯗ꯭ꯔꯤ ꯑꯩꯀꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯈꯪꯉꯨꯗꯕꯗꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯐꯤꯂꯝꯁꯤda ꯃꯦꯝꯅ ꯀꯨꯝꯃꯝꯕ ꯑꯗꯒꯤ ꯀꯀꯥ ꯖꯦꯅꯦꯔꯦꯟꯖꯟ ꯀꯣ ꯑꯩꯕꯨ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤ ꯑꯗꯩ ꯑꯩꯅ ꯑꯦꯅꯤ ꯊꯕꯛ ꯑꯃ ꯇꯧꯕ ꯀꯀꯥ ꯍꯣꯏ ꯌꯥꯝ ꯐꯖꯅ ꯀꯩꯅꯣ ꯑꯣꯏꯕꯗꯣ ꯑꯗꯨ ꯃꯣꯏ ꯑꯅꯤꯒꯤ ꯀꯩꯅꯣꯒ ꯌꯦꯡꯕ ꯐꯪꯅꯤ ꯍꯥꯏ ꯀꯥꯟꯗ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯌꯥꯝ ꯑꯦꯛꯁꯥꯏꯇꯦꯠ ꯑꯣꯏꯕꯗꯣ ꯑꯗꯨꯒ ꯀꯩ ꯍꯥꯏꯅꯤ ꯉꯁꯤꯗꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏꯁꯤ ꯑꯗꯨꯝ ꯏꯪꯅ ꯆꯤꯛꯅ ꯂꯣꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯧꯕꯒꯤ ꯀꯩ ꯍꯥꯏꯅꯤ ꯚꯥꯏꯞꯁ ꯑꯃꯁꯨ ꯐꯪꯉꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀ꯭ꯔꯥꯎꯗ ꯃꯌꯥꯝꯁꯤꯅꯁꯨ ꯑꯗꯨꯝ ꯄ꯭ꯔꯨꯞ ꯑꯣꯏꯔꯅꯤ ꯑꯗꯨꯒ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯁꯤꯗ ꯍꯥꯏꯗꯤ ꯁꯖꯤꯕꯨꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯁꯤꯗ ꯏꯔꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯏꯔꯩꯆꯥ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯏꯪꯅ ꯇꯞꯅ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯦ ꯒ꯭ꯌꯥꯅꯟꯒꯤ ꯁꯥꯏꯠꯇꯒꯤ ꯊꯝꯃꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯗ ꯒ꯭ꯌꯥꯅꯟ before we end ꯍꯟꯗꯛꯀꯤ ꯑꯅꯧꯕ ꯗ ꯒ꯭ꯌꯥꯅꯟꯒꯤ ꯁꯤꯔꯤꯁ ꯑꯃꯈꯛꯁꯨ ꯂꯥꯛꯄ ꯃꯥꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯁꯨ ꯑꯝꯇꯪ ꯄ꯭ꯔꯣꯃꯣꯠ ꯇꯧꯕꯤꯔꯝꯃꯣ I think my viewers would love to listen to that ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯖꯔꯒ ꯏꯝꯄꯦꯛ ꯇꯤꯚꯤꯒꯤ ꯀꯩꯅꯣꯁꯤꯗ ꯃꯤꯍꯨꯜꯁꯦ ꯑꯩꯁꯤ ꯉꯁꯤꯗꯒꯤ 3 yearsꯀꯤ ꯃꯃꯥꯡꯗꯒꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯀꯩꯅꯣ ꯑꯩꯒꯤ ꯅꯦꯛꯁ ꯗ꯭ꯔꯤꯝ ꯍꯥꯏꯇꯥꯔꯦ ꯑꯃ ꯀꯌꯥꯗꯒꯤ ꯃꯦꯗꯤꯀꯦꯜ ꯂꯥꯏꯟꯗ ꯂꯩꯕ ꯁ꯭ꯇꯨꯗꯦꯟꯁꯤꯡꯒꯤ ꯃꯣꯏꯒꯤ ꯖꯔꯅꯤ ꯍꯥꯏꯇꯥꯔꯦ ꯇꯧꯒꯦꯁꯦ ꯑꯗꯨꯃꯥꯏꯅ ꯈꯜꯂ ꯂꯥꯛꯄꯗ ꯑꯩꯁꯤ ꯏꯁꯣꯔꯅ ꯆꯥꯟꯕ ꯍꯥꯏꯒꯗ꯭ꯔꯥ ꯍꯥꯏꯗꯤ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯖꯦꯅꯤꯝꯁꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯑꯩꯁꯤ ꯇꯧꯋꯦ ꯑꯗꯣ ꯖꯦꯅꯤꯝꯁꯀꯤ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤꯁꯤꯅ ꯑꯩꯉꯣꯟꯗ ꯄꯤꯕꯗꯧꯅ ꯇꯧꯕꯗꯣ ꯍꯥꯏꯕꯗꯤ ꯁ꯭ꯇꯨꯗꯦꯟꯁꯤꯡꯗꯨꯒ ꯑꯩꯒ ꯀꯅꯦꯛ ꯇꯧꯅꯍꯟꯕꯗꯣ ꯑꯗꯩ ꯖꯁ ꯑꯩꯒꯤ ꯃꯤꯍꯨꯜꯁꯤꯗ ꯍꯧꯖꯤꯛ ꯌꯥꯏꯈꯣꯝꯕ ꯍꯥꯏꯔꯒ ꯅꯧꯅ ꯀꯥꯁ ꯇꯧꯔꯤꯕ ꯑꯉꯥꯡ ꯗꯦꯕ꯭ꯌꯨꯠ ꯇꯧꯔꯤꯕ ꯃꯁꯥꯃꯛ ꯍꯧꯖꯤꯛ MBBS 3rd year ꯖꯦꯅꯤꯝꯁꯇ ꯑꯗꯨꯝ ꯇꯝꯃꯤ ꯑꯗꯣ ꯃꯥꯒ ꯑꯩꯒ ꯊꯦꯡꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃꯁꯨ ꯄꯤꯈꯤꯕ ꯑꯗꯩ ꯑꯩꯅ ꯇꯧꯒꯦ ꯈꯜꯂꯝꯕꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯣ ꯑꯦꯄꯤꯁꯣꯗ 1ꯗꯤ ꯃꯌꯥꯝꯗ ꯈꯨꯠꯁꯤꯟꯅꯖꯈ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯦꯄꯤꯁꯣꯗ 1ꯁꯤ ꯃꯌꯥꯝꯗ ꯈꯨꯠꯁꯤꯟꯅꯈ꯭ꯔꯕ ꯃꯇꯨꯡꯁꯤꯗ ꯀꯩ ꯍꯥꯏꯅꯤ ꯄꯥꯕ꯭ꯂꯤꯛꯀꯤ ꯀꯣꯃꯦꯟ ꯑꯗꯒꯤ ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕꯤꯕ ꯏꯟꯀꯔꯦꯖ ꯇꯧꯕꯤꯕ ꯎꯔꯀꯥꯟꯗ ꯑꯩꯁꯦ ꯍꯥꯏꯗꯤ ꯈꯪꯗꯦ ꯀꯩ ꯍꯥꯏꯅꯤ ꯉꯁꯤ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞꯁꯤꯗ ꯍꯦꯟꯅ ꯑꯃꯨꯛ ꯅꯨꯡꯉꯥꯏꯕꯗꯣ ꯑꯗꯨꯒꯨꯝꯕ ꯑꯣꯏꯔꯦ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯑꯩꯅ ꯉꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯖꯔꯒ ꯑꯩꯈꯣꯏꯕꯨ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗꯨꯅ ꯂꯥꯛꯏ ꯃꯇꯨꯡ ꯇꯥꯔꯛꯄꯁꯨ ꯑꯗꯨꯝ ꯇꯧꯕꯤꯌꯨ ꯃꯈꯥ ꯇꯥꯅ ꯑꯩꯁꯨ ꯀꯟꯅ ꯍꯣꯠꯅꯖꯈꯤꯒꯦ ꯑꯗꯨꯒ ꯃꯌꯥꯝ GBDA Production House ꯍꯥꯏꯔꯤꯕ YouTube ꯆꯦꯅꯦꯜ ꯑꯁꯤꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ Thank you so much for your time Thank you so much
protagonist oriba Pavung Rajkumar Gyanranjan ga unajatna wari sana bagi tanjam tang lojuge pong after akhoi 28 years ki matungda mane chinglen sana pong na protagonist na mane fongbi gi kumbi gi ba sai ba tare ko sigi se akhoi na amuk hana nau na amuk ngasi Cheiraoba sajibu nong pa ma Cheiraoba 2025 sida amuk hana amuk theater da lak pa se sida kari fau bi gi adugi experience hana habi ngasi mamangda release tawhiba numitudagi ngasina hena more expected ma crowd ki kano si matam dugi ngasi ga yengrogadi ngasi sina ngasi ki generation sina hena masida miyeng changkhilakpa ngasi ki hujiki leriba wari sigi theme sigi matungina haitare ke present situation akogi merger agreement ta based of film am oibrina miyam tina yening bagi khan bagi langtak na bo duna oigadra crowd se automatic handaki kano to re-screening tawsida hena miyam pamna badang ui akoi dosu masida yamna matam du ningsing hali matam dugi atmosphere da pusalali ada aina character sida aina yamna challenging on yamna wan hona kiba aigi thawai hakchang yauna character sida yam nungsina hona kiba dugi aina kari oina tarongdo haidi hongde aigi best level hona bani adu mayang gi reaction sida aibu kitang aigi tawjari bu khadu miyamna appreciate tawibra haibigi wakhanda ai wangonda amoina nungai phaw ado pong akoina fambal ga tongdana adagi sana konung se leidna real king ama ka kimagi keno su role ama ka sar ko matam sida haiba tar ko habadi responsibility su matam du king amoi tar responsibility abdi chinglen sana ge haktak sida so koina merger agreement taw na Manipur se merge taw gi doini haitar sigi role ama ka create taw na bo honar ko matam da di kyamu amna difficulties or challenges ko moded mai thengna gi balai challenges ti yam lei re aduga character si top topa aina ngasi wa kunwe film singsi mong masina yamna top top character amoi aduga pura aigi kano si thugaina hon da maji character se transform tongno hona bada aina honagi basi masida martial artist amo oina as a king masama martial artist ki yamna thawai yokjaba adagi last scene da mana phungdokpa magi pendaba nunggi oiba magi yakto sokpi kano si phungma phungdokchi thang hare phungdoi thang hare phungdokpa sida aidi thang di han tam di khangde bako adra masi only 10-20 second khapti ki thang haina bo sida aina hana hairaktabnina ai thamari mga thang tamebo adu yongna aina masigi film digi pre shooting matam da haitare aigi yam labor yam honagi aduga martial artist amogi physics chi onum tana honam da aigi whole changi kano si ai sajen tawduna aigi ngamjaba honaduna msi yam struggle tawgi haitare yamna sunungai jilam hajigi haurak liba generation sin so yam tam jeningai oiba dugumba quality ama khak nai haitare as an artist amoina akoi characters sink in tawna bagi damak tad main tawra honna bigi se yam sunungai je bonga da akoina effective in lakse se kogi miyam sigi habatar miyam sigi kogi kanglei chama yam sigi sajibugi nong pam da Cheiraoba sna lak mo tam se yai bangol nizaba dugumba program ama khakni ada lamdam sigi miyam da sigi yai paraba chinglen sana na screen tawba re screen tawba no mit da haitare mani lamdam sigi miyam da kari kari Cheiraoba ga mai le na kai kai pawjel tv ni sajibu Cheiraoba bagi numit sigal miroina nangasi kapi ba film simak Cheiraoba numit si akoina organizer singa pulla khandra kanda masig numit kap si ana koin khana gimni adu yam na pong phaba miyam gi audience ki reaction miyam gi enthusiasm adu ga sigal loinena ngasi gi nong pan ba sajibu gi nong pan sida miyam punamakta hojik lairiba tangdu leita daba Manipur gi situation sidagi anouba punchi ama anouba kogi kunai ama kogi ningtamba yamna shanti oiba kunai ama oresanu haibagi dapo paujel do aina isori mafumdi nijari thank you yam sunungai je aduga khogi inkal iban ha sin ji pong hoi lamjing lam tak pidana Manipuri cinema Manipuri films hen chakhat voice ne effective na kai de su kacheli thank you isai ama yaudagadi yam chanararoi isai ama hapse hairakpa aduna ne like I was I like yengba matam da yam slim ore badigi oiram badigi isai dadi yam plump oina thore ido ai icha nupa pokpa loira ba matung da namgi ba oi bani adugi film do aduna sigi wari se taza matan je mem akogi Manipuri film na adugi era adugi
Manipuri films na have tare ko habdi kaya mo gyam na attention to details kaya mo na PBG habdi not only chahiye mo dalo shan makatang ta like it takes multiple years to complete one project have tare aduna so koi perfection so na fangbo ina ui yam so ngai je mem ga wai shan na fangzaba se ado impactive ina koi na kan na luxury se koi gi Cheiraoba ga mai le na Manipur gi miyam se Cheiraoba ge message nizaba have tare so mem gi site gi so Manipur gi miyam se da Cheiraoba ga mai le na kari message pi bini ngasi Cheiraoba akoigi sajibugi nongma panba numit asidi aikoigi maitegi fruit kidi yamna nungsiba numit ni numit asida aikoigi anauba chahi amagi akoi hauba numit oiribani chahi ama hauba numit oirakpana aikoi punamakna nungsi chanana dharma jat bijati khaidana Manipur lay mi mayam se amatani haibagi wakalon aduga loinana ikoi himinaba pami because tangdu laita ba porakpa nungsi chana ba porakpa haibase isa dagi haurak patabani aduna isa dagi hauna miyoi babu nungsi ba akoi se shanti laina tangdu laita na laiba darkar lay haibadu akoi wakal sida chetna thamlaga at the same time akoi ki culture tradition punamak se nga ga thamba yamna darkar lay aduna ai ngasigi impact TV bu yengbire ba mayam punamakta haizaningi madudi tradition culture haibase aikoina mirai roidabani Cheiraoba gi nongma panbase maitei gidi akoigi sajibu nongma panba haibase aikoigi di yamna maruoiba numit amanina aikoina numit asibu ngaktuna thambase aikoigi di Thudang amani aduga aikoi punna nungsi chanana laiminasi. Thank you so much. Thank you so much, ma'am. Adu ma'am gi oina supun si dehen chawkhat pa in the field of art, in the field of education da ko di inkhala iba youth ma'am se hen guidance PB bangam we have the impact bi ma ke de su kachari. Thank you so much, ma'am. ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯃꯩꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯆꯤꯡꯉꯥ ꯆꯤꯡ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯑꯗꯨꯒꯨꯝꯕ ꯃꯐꯝ ꯑꯗꯨꯗꯅꯤ ꯃꯐꯝ ꯑꯁꯤꯗꯁꯨ ꯃꯅꯤꯄꯨꯔꯒꯤ ꯑꯇꯣꯞꯄ ꯇꯣꯉꯥꯟꯕ ꯆꯤꯡꯒꯨꯝꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯖꯤꯕꯨ ꯅꯣꯡꯃ ꯄꯥꯟꯕ ꯆꯩꯔꯥꯎꯕꯅ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯑꯣꯏꯖꯒꯦ ꯑꯊꯣꯏꯕ ꯑꯣꯏꯖꯒꯦ ꯑꯋꯥꯡꯕ ꯇꯥꯟꯖꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯈꯣꯏꯒꯤ ꯆꯤꯡꯅ ꯆꯥꯏꯅꯕ ꯂꯩꯇꯅ ꯑꯩꯈꯣꯏꯒꯤ ꯆꯤꯡ ꯀꯥꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯀꯟꯅ ꯄꯥꯡꯊꯣꯛꯅꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯐꯝ ꯑꯁꯤꯗ ꯆꯤꯡ ꯀꯥꯔꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤꯒ ꯎꯅꯖꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯇꯥꯟꯖꯥ ꯃꯤꯀꯨꯞ ꯑꯃꯇꯪ ꯂꯧꯖꯒꯦ Cheiraoba ngana laubibra adagi meramis haibadi Sunday oiramdragadi habi Sunday meramis tobagi meram keno tawre Sunday oiramdragadi hoi asambida hinjang mathenje ado asengbadadi khoi sajibu no panba Cheiraoba se khoi mitei khoi gi di habi new year gumni haidare ko new year ne aduna samjan basu samjan ingre Sunday meramis hana ge oibaga meramis sauna dum mathelu ko ya bi haidare yamna sunu ngai de Manipur se kitang so hondo pogum jut mai tawe handak se ngasi se ngaki matung da ba tare mafam kaya da ogri hanken chong ge dum thoron sum am khak le ge dum sum male haidare ado ko impactive na khana lakti se Manipur gi miyam se haidare sajibu no pan ba Cheiraoba se mai ne na ko ye pau gi amatang sare gi ni se ge haibadi akhoi gi iramda Manipur se haidare hojik chai ani mapung phajala ka dore phajala ba phajala bagumni ko aduda ing tappa nongma panba khoi mitai gi oiba ing tappa lakho oira sonona effective gi keno da haijagi. Thank you so much. Ma'am, give me a little kano se Singjamai di Cheiraoba ting hai tare chahi guni kawi be kamai oi or have the akoina su umatan da have the city ahan boina ka bane hai tare expect to this mana wangom gani have the ado songge ende handak ka sedum phadi aung ga da male ado Cheiraoba pi de dum kai hoi ado ge experience ni kamai do have you adum no mai pi de ge adum
ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯅꯛꯅꯁꯨ ꯂꯩꯔꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯁꯨ ꯍꯣꯏ ꯑꯗꯣ ꯍꯟꯗꯛꯁꯦ ꯆꯩꯔꯥꯎꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯆꯩꯔꯥꯎꯋꯦ ꯉꯥꯅ ꯂꯥꯎꯕꯤꯕ꯭ꯔꯥ ꯑꯗꯒꯤ ꯉꯥꯅ ꯂꯥꯎꯔꯦ ꯍꯣꯏ ꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯖꯩꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯏꯝꯄꯦꯛ ꯇꯤꯚꯤꯅ ꯂꯥꯛꯆꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁꯖꯤꯕꯨ ꯅꯣꯡꯃ ꯄꯥꯟꯕ ꯆꯩꯔꯥꯎꯕꯁꯦ ꯃꯩ ꯂꯩꯔꯦꯅ ꯍꯥꯏꯇꯥꯔꯦ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯅꯤꯖꯕꯒꯤ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯈꯛꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯣꯝꯒꯤ ꯁꯥꯏꯠꯇꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯁꯤꯗ ꯀꯔꯤ ꯀꯔꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯕꯤꯅꯤ ꯂꯥꯟꯁꯦ ꯊꯨꯅ ꯐꯕ ꯑꯣꯏꯔꯁꯅꯨ ꯑꯗꯨꯒꯅꯦ ꯅꯨꯡꯉꯥꯏ ꯐꯕ ꯑꯣꯏꯔꯁꯅꯨ ꯍꯣꯏ ꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯖꯩ ꯏꯝꯄꯦꯛ ꯇꯤꯚꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯁꯣꯝꯕꯨꯗꯤ ꯁꯣꯝꯒꯤ ꯐꯦꯃꯤꯂꯤꯁꯨ ꯍꯦꯟꯅ ꯍꯦꯟꯅ ꯃꯥꯏ ꯃꯤꯡꯒ ꯂꯩꯐꯝ ꯑꯝꯇ ꯍꯥꯟꯅ ꯈꯪꯖꯒꯦ ꯃꯤꯡ ꯀꯨꯟꯖꯂꯇꯥ ꯂꯩꯐꯝꯗꯤ ꯋꯥꯡꯈꯩ ꯊꯪꯒꯥꯕ ꯃꯄꯥꯟ ꯑꯣ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯃꯩꯒꯤ ꯆꯩꯔꯥꯎ ꯆꯤꯡꯁꯦ ꯀꯥꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯦ ꯀꯥꯗꯦꯗ ꯍꯋꯥꯏ ꯈꯔ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗꯤ ꯀꯥꯔꯝꯃꯤ ꯀꯨꯌꯥꯝ ꯀꯨꯏ ꯂꯦꯞꯄꯨꯔꯦ ꯉꯁꯤ ꯈꯛꯇ ꯑꯃꯨꯛ ꯀꯥꯔꯛꯄꯅꯦ ꯍꯣꯏ ꯑꯗꯣ ꯉꯁꯤ ꯈꯛꯇꯪ ꯑꯃꯨꯛ ꯍꯟꯅ ꯀꯥꯔꯛꯄꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯀꯔꯤ ꯐꯥꯎꯕꯤꯒꯦ ꯏꯁꯥꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯣꯏ ꯑꯗꯣ ꯌꯨꯝꯗꯗꯤ ꯆꯩꯔꯥꯎꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯦ ꯂꯥꯎꯋꯦ ꯑꯗꯣ ꯉꯥꯅ ꯂꯥꯎꯕꯤꯕ꯭ꯔꯥ ꯑꯗꯩ ꯃꯦꯔꯥꯃꯦꯁ ꯂꯥꯎꯋꯦ ꯑꯣ ꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯖꯩꯀꯣ ꯇꯥꯖꯕ ꯃꯇꯝꯗ ꯑꯗꯣ ꯑꯩꯈꯣꯏ ꯏꯝꯄꯦꯛ ꯇꯤꯚꯤꯗ ꯂꯥꯛꯆꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯁꯤꯗ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯒꯤ ꯀꯪꯂꯩꯆꯥꯁꯤꯡꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯆꯩꯔꯥꯎꯕꯒ ꯃꯩ ꯂꯩꯅ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯅꯤꯖꯕ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯁꯤꯗꯤ ꯆꯩꯔꯥꯎꯕꯒ ꯃꯩ ꯂꯩꯅꯅ ꯍꯥꯏꯇꯥꯔꯦ ꯅꯨꯃꯤꯠꯒꯤ ꯁꯥꯏꯠꯇꯒꯤ ꯀꯔꯤ ꯀꯩ ꯍꯥꯏꯅꯤ ꯃꯦꯁꯦꯖ ꯄꯤꯕꯤꯅꯤꯡꯉꯤ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯍꯟꯗꯛꯀꯤ 2025ꯒꯤ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕꯁꯤꯗ ꯅꯣꯡꯃ ꯄꯥꯟꯕꯒꯤ ꯆꯩꯔꯥꯎꯕꯁꯤꯗꯒꯤ ꯂꯩꯕꯥꯛꯁꯦ ꯏꯪꯅ ꯆꯤꯛꯅ ꯃꯔꯥ ꯇꯞꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯗꯅ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯑꯃꯨꯛ ꯍꯤꯡꯕ ꯄꯥꯝꯃꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯦꯅꯦ ꯃꯤꯡꯁꯦ ꯍꯥꯏꯕꯤꯌꯨ ꯑꯩ ꯃꯤꯡ ꯁꯤꯜꯂꯣꯙꯅꯤ ꯀꯧꯋꯦ ꯂꯩꯐꯝꯗꯤ ꯇꯁꯀꯨꯟꯗꯩꯅꯤ ꯑꯣ ꯑꯗꯨꯝ ꯏꯅꯝꯃꯅꯦ ꯂꯥꯛꯃꯤꯟꯅꯕꯀꯣ ꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯖꯩꯀꯣ ꯍꯥꯏꯕꯗꯤ ꯅꯨꯄꯤ ꯃꯌꯥꯝꯁꯦ ꯌꯨꯝꯒꯤ ꯊꯕꯛ ꯋꯥꯅ ꯇꯧꯔꯀꯥꯟꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯃꯨꯛ ꯆꯩꯔꯥꯎꯕꯒꯤ ꯆꯤꯡꯁꯤ ꯀꯥꯔꯀꯥꯟꯗ ꯑꯃꯨꯛ ꯈꯤꯇꯪ ꯔꯤꯀ꯭ꯔꯦꯁꯅꯦꯜ ꯑꯣꯏꯕ ꯑꯦꯛꯇꯤꯚꯤꯇꯤꯁ ꯑꯃꯈꯛ ꯇꯧꯕꯗꯣ ꯑꯗꯣ ꯁꯣꯝꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯁꯤꯗ ꯍꯥꯏꯇꯥꯔꯦ ꯆꯩꯔꯥꯎꯕꯅ ꯂꯥꯛꯄꯁꯦ ꯀꯔꯤ ꯃꯦꯁꯦꯖ ꯄꯤꯕꯤꯅꯤꯡꯉꯤ ꯍꯟꯗꯛꯀꯤ ꯆꯩꯔꯥꯎꯕꯁꯤꯗ ꯂꯥꯛꯄꯁꯤꯗ ꯂꯥꯟꯒꯁꯦ ꯑꯃꯨꯛ ꯍꯟꯅ ꯇꯧꯗꯕ ꯑꯗꯨ ꯏꯪꯅ ꯆꯤꯛꯅ ꯁꯥꯟꯇꯤ ꯂꯩꯅ ꯂꯩꯔꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯆꯥꯎꯈꯠꯄ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯕꯁꯤ ꯄꯥꯝꯃꯦ ꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯖꯩ ꯏꯝꯄꯦꯛ ꯇꯤꯚꯤꯅꯁꯨ ꯊꯣꯡꯉꯨꯔꯀꯥꯟꯗ ꯐꯤꯂꯝ ꯈꯨꯗꯤꯡꯃꯛꯇ ꯌꯧꯍꯟꯕꯁꯨ ꯉꯝꯖꯒꯦ ꯃꯁꯤꯒ ꯂꯣꯏꯅꯅ ꯏꯝꯄꯦꯛ ꯇꯤꯚꯤꯅ ꯑꯈꯟꯅ ꯁꯟꯗꯣꯛꯆꯔꯤꯕ ꯁꯖꯤꯕꯨ ꯅꯣꯡꯃ ꯄꯥꯟꯕ ꯆꯩꯔꯥꯎꯕ ꯏꯪ 2025ꯒꯤ ꯊꯧꯔꯝ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯅꯕꯒꯤ ꯇꯥꯟꯀꯛ ꯑꯗꯨ ꯌꯧꯔꯛꯂꯦ ꯏꯝꯄꯦꯛ ꯇꯤꯚꯤꯅꯁꯨ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯈꯨꯗꯤꯡꯃꯛꯄꯨ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯍꯔꯥꯎ ꯇꯌꯥꯝꯕ ꯑꯃꯗꯤ ꯄꯨꯟꯅ ꯆꯥꯎꯈꯠꯃꯤꯟꯅꯕꯒꯤ ꯃꯦꯁꯦꯖ ꯑꯁꯤ ꯀꯠꯆꯕꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯤꯌꯥꯝꯗꯒꯤ ꯀꯥꯏꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ